ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯈꯨꯖꯥꯟꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯅ ꯌꯦꯡꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯈꯨꯖꯥꯟꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯈꯨꯖꯥꯟꯅ ꯀꯅꯥꯅꯣꯅꯦ, ꯑꯊꯥꯞꯄꯗ ꯂꯦꯞꯄꯗꯧꯅ ꯂꯧꯕꯨꯛꯀꯤ ꯆꯤꯗꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯁꯔꯨ ꯏꯀꯨ ꯄꯩꯕ ꯑꯣꯏꯔꯤꯗꯔꯅꯦ? ꯑꯣꯏꯔꯣꯏꯗ꯫ ꯃꯤ ꯑꯣꯏꯔꯝꯗꯅ ꯑꯃꯨꯛ ꯑꯩꯅ ꯀꯧꯔꯒ ꯍꯪꯒꯗꯕꯁꯨ ꯀꯔꯝꯅ ꯀꯧꯒꯅꯤ? ꯇꯤꯃꯨ ꯂꯥꯏꯃꯨꯗꯤ ꯃꯥꯟꯗꯦ꯫ ꯇꯤꯃꯨ ꯂꯥꯏꯃꯨꯒꯤ ꯁꯍꯨꯝ ꯑꯩꯉꯣꯟꯗ ꯐꯪꯗꯦ, ꯀꯧꯒꯦꯗ ꯍꯩ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯈꯨꯖꯥꯟꯅ "ꯍꯩ, ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ?" ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯝꯕ ꯑꯗꯣ ꯇꯞꯅ ꯃꯣꯜꯂꯤ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯈꯨꯖꯥꯟꯅ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯂꯩꯈꯨꯖꯥꯟ ꯃꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ, ꯐꯅꯌꯥꯝꯅ ꯊꯥꯞꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯈꯨꯖꯥꯟ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯂꯩꯈꯨꯖꯥꯟ ꯋꯥꯔꯛ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯃꯤꯊꯤꯟꯆꯩ ꯑꯃ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯊꯤꯟꯆꯩ ꯑꯁꯤ ꯃꯍꯥꯛꯅ ꯃꯀꯛ ꯑꯣꯏꯅ ꯀꯛꯂꯒ ꯋꯥꯒꯤ ꯎꯇꯣꯡ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯎꯇꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯥ ꯑꯀꯪꯕꯒꯤ ꯐꯤꯕꯨꯟ ꯁꯦꯝꯗꯨꯅ ꯅꯝꯁꯤꯜꯂꯒ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯊꯤꯟꯆꯩ ꯑꯗꯣ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯇꯧꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯄꯤꯕꯥꯔꯦꯜ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯒ ꯑꯩꯅ ꯎꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯄꯪꯕ ꯃꯥꯅ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯐꯩ, ꯇꯧꯁꯤꯅꯨ꯫ ꯃꯥꯅ ꯉꯝꯂꯒꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯃꯍꯩ ꯑꯁꯤꯃꯛ ꯐꯪꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯅꯝꯗꯨꯅ ꯊꯤꯡꯗꯕ ꯌꯥꯗꯦ꯫ ꯃꯥꯒꯨꯝꯕꯅ ꯑꯩꯒꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯄꯤꯕꯥꯔꯦꯜ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ꯫ ꯃꯇꯝꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯤꯅꯤꯜ ꯇꯥꯗ꯭ꯔꯕ ꯑꯊꯥꯞꯄꯗ ꯍꯨꯏꯅ ꯂꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯀꯥꯎꯖꯤꯡ ꯍꯔꯥꯎꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯤꯕꯥꯔꯦꯜ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯐꯝꯂꯒ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯑꯔꯥꯞꯄꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗꯒꯤ ꯄꯤꯕꯥꯔꯦꯜ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜꯅ "ꯍꯥꯏ, ꯀꯅꯥꯅꯣꯅꯦ? ꯑꯩꯅ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯎꯕ ꯃꯤ ꯌꯥꯎꯔꯕ꯭ꯔꯥ? ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯇꯨꯝꯗꯕ ꯌꯥꯎꯔꯤꯕ ꯖꯥꯠꯂꯅꯦ? ꯆꯪꯁꯤꯜꯂꯒ ꯑꯩꯕꯨ ꯍꯪꯉꯨꯁꯤꯔꯅꯦ? ꯍꯪꯉꯔꯣꯏꯗ꯫ ꯃꯁꯤ ꯃꯤ ꯃꯥꯟꯗꯦ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯔꯣꯜ ꯑꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯣꯏꯒꯅꯤꯗꯍꯦ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯦꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯔꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯂꯩꯇꯨꯝ ꯑꯃꯕꯨ ꯈꯨꯜꯂꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯣꯝꯗ ꯂꯪꯒꯦ ꯍꯥꯏꯗꯨꯅ ꯂꯦꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯂꯪꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯍꯥꯏꯔꯞ ꯆꯤꯡꯏ꯫ ꯑꯁꯨꯝꯅ ꯂꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯂꯦ꯫ ꯃꯁꯤ ꯂꯩꯈꯨꯖꯥꯟꯅ ꯁꯥꯟꯅꯕ ꯕꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯇꯧꯁꯤꯅꯨ꯫ ꯃꯁꯤꯗ ꯑꯩꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯨꯔꯕꯗꯤ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯅ ꯂꯩꯈꯨꯖꯥꯟꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯎꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯈꯔ ꯅꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯑꯋꯥ ꯑꯅꯥ ꯅꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈꯤꯕꯗ
ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯉꯔꯣꯏ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯠꯇꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯗꯦ ꯏꯃꯨꯡ ꯆꯪꯂꯒꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯕꯨ ꯁꯦꯟꯅꯔꯨꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜ ꯏꯃꯨꯡꯗ ꯒꯝ ꯆꯪꯉꯛꯂꯤ ꯅꯨꯡꯁꯤꯁꯅꯥꯗꯤ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯄꯤꯕꯥꯔꯦꯜꯅ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯅꯨꯡꯁꯤꯁꯅꯥꯗ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯤꯝꯕꯨ ꯂꯥꯏꯃꯨ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ ꯑꯩ ꯃꯗꯨ ꯌꯦꯡꯂꯨꯔꯤꯕꯅꯤ ꯃꯥꯒꯤ ꯂꯩꯈꯨꯖꯥꯟ ꯍꯥꯏꯕ ꯁꯤꯡꯔꯩꯖꯟꯗꯨ ꯃꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯕ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯂꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤ ꯃꯌꯥꯝ ꯂꯥꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤ ꯃꯨꯠ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯕꯨ ꯊꯥꯖꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯁꯤꯔꯕꯗꯇ ꯂꯩꯀꯥꯏ ꯑꯁꯤ ꯏꯪ ꯆꯤꯛꯀꯗꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯊꯥꯖꯔꯤꯅꯤ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯅ ꯌꯥꯔꯦ ꯀꯩꯗꯧꯕꯒꯤ ꯇꯨꯝꯅꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯩꯅꯦ ꯃꯤꯍꯨꯟ ꯊꯥꯎꯟꯒꯁꯤ ꯌꯧꯔꯤ ꯑꯩ ꯇꯨꯝ ꯅꯈꯣꯏꯗꯤ ꯇꯨꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯇꯨꯝꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯍꯩꯁ ꯀꯅꯥꯅꯣꯅꯦ ꯍꯥꯏ ꯑꯩ ꯈꯨꯝꯒꯦ ꯅꯪ ꯂꯥꯡꯒꯅꯨꯀꯣ ꯍꯥꯏ ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡ ꯊꯤꯜꯂꯤꯕꯁꯤꯕꯣ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯅꯤ ꯈꯪꯗꯕ꯭ꯔꯥꯅꯦ ꯑꯩ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗ ꯑꯁꯣꯝ ꯊꯪꯕ ꯋꯥꯡꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯑꯩ ꯑꯋꯥꯕ ꯇꯥꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯄꯤꯕꯥꯔꯦꯜ ꯅꯣꯛꯂꯒ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯐꯔꯦ ꯑꯩ ꯍꯥꯡꯒꯦ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜ ꯄꯔꯞ ꯊꯣꯛꯈꯤ ꯅꯨꯡꯁꯤꯁꯅꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯅꯪꯁꯤ ꯅꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯋꯥꯈꯜ ꯈꯪꯂꯥꯛꯂꯗꯨꯅ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏ ꯑꯩꯗꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗꯦ ꯑꯗꯨꯅ ꯅꯪ ꯍꯜꯂꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯑꯗꯨꯒ ꯑꯩꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯆꯠꯆꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯜ ꯑꯗꯣ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯍꯩ ꯍꯧꯖꯤꯛꯀꯤꯗꯨꯅꯤꯅꯦ ꯕꯨꯠ ꯕ꯭ꯔꯦꯠꯅ ꯀꯧꯕ ꯂꯥꯏ ꯇꯤꯟꯅ ꯀꯧꯕ ꯍꯥꯏꯅꯔꯤꯕꯁꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯃꯨꯛꯅꯔꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯀꯔꯤꯒꯨꯝꯕꯗ ꯑꯩꯁꯤ ꯅꯥꯗ꯭ꯔꯦ ꯅꯥꯕ ꯐꯔꯤ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯂꯩꯈꯨꯖꯥꯟ ꯍꯥꯏꯕꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯇꯧꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯕꯨ ꯑꯣꯏꯅ ꯃꯥꯡꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯤ ꯂꯩꯈꯨꯖꯥꯟꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯑꯍꯤꯡꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯑꯗꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯨꯡꯁꯤꯁꯅꯥ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ ꯅꯨꯡꯁꯤꯁꯅꯥꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯤꯕꯥꯔꯦꯜꯗꯤ ꯋꯥꯈꯜ ꯃꯑꯣꯟ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯀꯔꯝ ꯇꯧꯔꯒ ꯂꯩꯈꯨꯖꯥꯟ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯒꯗꯒꯦ ꯑꯃꯗꯤ ꯃꯍꯥꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯎꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯕꯇ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯣꯡ ꯉꯥꯝꯐꯝ ꯇꯧꯔꯛꯂꯤ ꯅꯣꯡ ꯉꯥꯝꯐꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯧꯕꯨꯛꯇ ꯀꯨꯝꯕ ꯑꯃꯗꯤ ꯂꯂꯣꯟ ꯆꯠꯀꯗꯕ ꯃꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯧꯒꯠꯂꯛꯄꯗ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯈꯨꯗꯤꯡꯃꯛꯇ ꯏꯈꯦꯡ ꯇꯥꯕ ꯑꯃꯗꯤ ꯁꯥ ꯁꯟꯒꯤ ꯃꯀꯣꯛꯁꯤꯡ ꯑꯃꯗꯤ ꯁꯥꯗꯣꯡꯁꯤꯡ ꯂꯝꯕꯤꯗ ꯆꯈꯥꯏꯔꯒ ꯂꯩꯔꯝꯕ ꯂꯩꯃꯥꯏ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯑꯣꯏ ꯈꯔ ꯀꯞ ꯂꯥꯎꯅꯕ ꯍꯧꯔꯛꯂꯤ ꯀꯅꯥ ꯑꯃꯒꯤꯅ ꯁꯟ ꯍꯥꯠꯈ꯭ꯔꯦ ꯀꯅꯥ ꯑꯃꯒꯤꯅ ꯑꯩꯒꯤ ꯍꯨꯏꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯌꯦꯟ ꯉꯥꯅꯨ ꯁꯥ ꯁꯟ ꯄꯨꯝꯅꯃꯛ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯒꯥꯏꯗꯨꯅ ꯆꯥꯊꯣꯛꯂꯝꯕ ꯍꯥꯠꯇꯣꯛꯂꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯝꯕ ꯑꯗꯨꯗ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥ ꯑꯃ ꯊꯣꯛꯂꯕ ꯃꯥꯜꯂꯤ ꯁꯥꯔꯤꯕ ꯁꯥ ꯑꯁꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯃꯤꯑꯣꯏꯕꯁꯨ ꯌꯥꯎꯅ ꯆꯥꯈꯠꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯒ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ
ꯇꯧꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯤꯕꯥꯔꯦꯜ ꯑꯃꯗꯤ ꯂꯩꯈꯨꯖꯥꯟꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯂꯩꯈꯨꯖꯥꯟꯗꯤ ꯃꯥꯅ ꯇꯧꯍꯜꯂꯤꯕꯅꯤꯅ ꯃꯥꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯁꯟꯅꯔꯗꯨꯅ ꯀꯔꯤꯅꯣꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ? ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯃꯤꯁꯨ ꯂꯩꯔꯦꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯁꯤ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯨꯖꯥꯟꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯍꯜ ꯑꯃꯅ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯄ ꯍꯥꯏꯕꯕꯨ ꯃꯁꯤꯕꯨ ꯁꯥꯅ ꯅꯠꯇꯕ꯭ꯔꯣ, ꯂꯥꯏ ꯇꯤꯟꯅ ꯇꯧꯍꯜꯂꯤꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯃꯊ꯭ꯋꯥꯏ ꯋꯥꯁꯟꯅꯔꯒ, ꯇꯥꯇꯥ, ꯀꯔꯤꯒꯤꯗꯤ ꯂꯥꯏꯅ ꯑꯣꯏꯗꯅꯤ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯅ ꯀꯩꯅ ꯆꯤꯛꯄ ꯑꯣꯏꯔꯕꯁꯨ ꯁꯥ ꯁꯟ ꯂꯩꯔꯤꯕꯁꯤꯡꯁꯤ, ꯍꯨꯏꯁꯤꯡꯁꯤ ꯀꯟꯅ ꯀꯟꯅ ꯈꯣꯡꯕ ꯈꯣꯠꯄ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯇꯥꯔꯣꯏꯗ꯭ꯔꯅꯦ? ꯑꯗꯨ ꯌꯦꯡꯉꯨ, ꯕꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯊꯥꯖꯤꯜꯂꯒ ꯇꯧꯔꯕꯅꯤꯅ ꯁꯥꯁꯤꯡꯁꯤꯗ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯂꯦꯞꯁꯤ ꯂꯦꯞꯁꯤ ꯁꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯕꯁꯤ ꯅꯠꯇꯦ, ꯃꯁꯤꯕꯨ ꯇꯥꯗꯕꯗꯤ ꯀꯔꯤꯝꯇ ꯎꯕꯤꯗꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯀꯗ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ, ꯍꯣꯏ, ꯑꯖꯥ ꯄꯨꯖꯥ ꯑꯆꯧꯕ ꯑꯃ ꯇꯧꯒꯗꯕꯅꯤ, ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤ ꯁꯣꯛꯄ ꯍꯧꯔꯛꯂꯒꯅꯤ꯫ ꯃꯈꯣꯏꯅ ꯊꯥꯔꯛꯂꯤꯕꯁꯤ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ, ꯃꯤ ꯈꯔꯣꯕ, ꯂꯥꯏ ꯈꯔꯣꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏ ꯈꯣꯏꯔꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯂꯥꯏꯗꯤ ꯈꯨꯔꯨꯝꯗꯕ ꯁꯨꯡꯌꯥꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯆꯪꯒꯗꯕꯅꯣ, ꯂꯥꯏꯅ ꯀꯩꯗꯧꯉꯩ ꯈꯣꯏꯔꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯈꯨꯖꯥꯟꯗ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ, ꯄꯣꯠꯂꯝ ꯆꯩꯔꯝꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯆꯪꯂꯔꯣꯏ, ꯈꯔ ꯆꯥꯎꯅ ꯆꯪꯒꯗꯧꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯁꯨꯝꯗꯧꯁꯤ, ꯆꯦꯡꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯀꯧꯇꯥ ꯑꯃꯃꯝ, ꯋꯥꯒꯤ ꯎꯇꯣꯡ ꯑꯃꯃꯝ ꯈꯥꯏꯔꯁꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯡ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯣꯏꯅ ꯍꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯇꯧꯔꯕꯗꯤ ꯀꯔꯤꯃꯠꯇꯁꯨ ꯇꯧꯔꯛꯂꯔꯣꯏꯗ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯥꯞꯂꯛꯂꯒꯗꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯇꯧꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯕꯨ ꯇꯥꯟꯈꯤꯕ ꯑꯃꯗꯤ ꯍꯣꯏꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯊꯧꯔꯝ ꯑꯃ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯦꯡꯕꯤ ꯆꯦꯡꯕꯥ ꯍꯩꯕꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯆꯦꯡꯕꯤ ꯆꯦꯡꯕꯥ ꯍꯩꯕ ꯃꯇꯝꯗ ꯊꯨꯝ ꯑꯃꯗꯤ ꯃꯣꯔꯣꯛ ꯃꯆꯨꯅꯆꯤꯡꯕꯁꯨ ꯌꯥꯎꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯨ ꯌꯥꯎꯒꯗꯧꯔꯤꯕꯁꯤꯅ? ꯃꯗꯨꯗ ꯂꯩꯈꯨꯖꯥꯟꯅ, ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯒꯗꯧꯔꯤꯕ ꯇꯥꯏꯅꯒꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯕꯒꯤꯅꯤ ꯇꯥꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯌꯥꯝꯁꯨ ꯆꯦꯡ ꯀꯧꯇꯥ ꯑꯃꯈꯛꯇꯪꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯪ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯗ ꯀꯠꯂꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯕꯥꯔꯦꯜ ꯑꯃꯗꯤ ꯅꯨꯡꯁꯤꯁꯅꯥꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯕꯤꯕꯥꯔꯦꯜꯅ ꯅꯨꯡꯁꯤꯁꯅꯥꯗ ꯑꯣꯏꯔꯛꯀꯗꯕ ꯇꯧꯔꯛꯀꯗꯕꯁꯤꯡ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯇꯥꯛꯊꯣꯛꯈꯤꯕꯅ ꯅꯨꯡꯁꯤꯁꯅꯥꯅꯁꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯀꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯦ꯫ ꯂꯩꯈꯨꯖꯥꯟ ꯍꯧꯖꯤꯛꯇꯤ ꯌꯥꯝꯂꯕ ꯆꯦꯡ ꯃꯌꯥꯝ ꯑꯃ ꯐꯪꯕꯗ ꯅꯠꯇꯅ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯨ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯂꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ꯫ ꯂꯩꯈꯨꯖꯥꯟꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯅꯕ ꯇꯧꯔꯤꯕꯅꯤ ꯈꯜꯂꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯈꯨꯖꯥꯟꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯩꯈꯣই ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯕꯤꯕꯥꯔꯦꯜ ꯑꯃꯗꯤ ꯅꯨꯡꯁꯤꯁꯅꯥ, ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯍꯥꯎꯅ ꯆꯥꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯒ ꯐꯨꯡꯒꯥꯋꯥꯗ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯨꯡꯒꯥꯋꯥꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯅꯥꯀꯣꯡ ꯌꯧꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯕꯤꯕꯥꯔꯦꯜ ꯃꯍꯥꯛ
ꯀꯅꯥꯁꯨ ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯍꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯨꯡꯁꯤꯁꯅꯥꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤ ꯑꯃꯠꯇ ꯆꯠꯂꯣꯏ, ꯂꯩꯈꯨꯖꯥꯟꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯈꯤꯒꯦ ꯇꯧꯕꯅꯤ, ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯈꯨꯖꯥꯟ ꯃꯍꯥꯛꯅ ꯉꯔꯥꯡ ꯂꯥꯏꯁꯪꯅꯐꯝ ꯑꯣꯏꯈꯤꯕ ꯋꯥꯄꯜ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯀꯥꯏ ꯑꯄꯪꯕꯁꯤꯡ ꯑꯁꯤꯗꯒꯤ ꯆꯦꯡꯗꯤ ꯐꯅ ꯌꯥꯝꯅ ꯈꯣꯝꯒꯠꯂꯁꯦ, ꯍꯌꯦꯡꯅ ꯑꯃꯨꯛ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯑꯃ ꯈꯣꯝꯒꯠꯀꯦ ꯈꯪꯒꯅꯤ꯫ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯃ ꯀꯣꯛ ꯍꯦꯛ ꯅꯥꯍꯜꯂꯒ ꯂꯣꯏꯔꯦ, ꯊꯕꯛ ꯍꯧꯔꯒꯦ ꯈꯪꯒꯅꯤꯗ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯕꯥꯔꯦꯜꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯁꯅꯥ ꯌꯥꯎꯔꯛꯇꯦ꯫ ꯃꯥꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯊꯥ ꯊꯥꯖꯗꯕ꯭ꯔꯥ ꯀꯔꯤꯅꯣ? ꯄꯤꯕꯥꯔꯦꯜꯅ ꯆꯠꯂꯨꯅꯨ ꯍꯥꯏꯗꯨꯅ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ? ꯁꯤꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯒ ꯁꯤꯕ ꯆꯦꯠ ꯈꯥꯡꯅ ꯂꯩꯔꯤꯕꯗꯨ ꯃꯥ ꯀꯤꯔꯤꯅꯦ꯫ ꯀꯥꯟꯅꯔꯦ, ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯑꯗꯨꯝ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯨꯖꯥꯟꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯇꯨꯝ ꯊꯣꯡꯂꯛꯄꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯂꯛꯏ꯫ ꯂꯩꯈꯨꯖꯥꯟꯗꯗꯤ ꯄꯥꯟꯗꯦ, ꯃꯅꯥꯛꯇ ꯁꯣꯔꯣꯠ ꯂꯥꯎꯅ ꯇꯥꯁꯜꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯂꯩꯈꯨꯖꯥꯟ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ꯫ ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝꯁꯨ ꯑꯃꯠꯇ ꯐꯪꯗꯕꯗꯨꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯤꯇꯪꯗꯤ ꯆꯤꯡꯅꯩ꯫ ꯀꯅꯥꯒꯨꯝꯕꯁꯤꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯂꯨꯝꯂꯒ ꯑꯗꯨꯝ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯩꯈꯨꯖꯥꯟ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯇꯧꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯇꯧꯔꯤꯁꯤ ꯑꯩꯅ ꯎꯔꯦ ꯈꯪꯂꯦꯕꯁꯤ ꯃꯥꯅ ꯈꯪꯗꯦꯅꯤ, ꯀꯌꯥꯗ ꯄꯪꯈ꯭ꯔꯕ! ꯐꯩ, ꯇꯧꯖꯔꯁꯅꯨ꯫ ꯃꯥ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯍꯜꯂꯒꯦ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏꯅ ꯑꯃꯨꯛ ꯆꯦꯡ ꯈꯣꯝꯒꯠꯂꯤ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤ ꯈꯣꯝꯒꯠꯀꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯐꯩ, ꯇꯧꯔꯁꯅꯨ ꯃꯥꯅ ꯊꯣꯛꯄ꯫ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ताना ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯒꯦ ꯈꯪꯒꯅꯤꯗ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯒꯝ ꯆꯠꯈꯤꯕꯗꯨ ꯂꯩꯈꯨꯖꯥꯟꯅ ꯎꯍꯧꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅꯅꯤ ꯎꯍꯧꯔꯤꯕꯁꯤ, ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯄꯤꯕꯥꯔꯦꯜꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯈꯨꯖꯥꯟꯅ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯈꯨꯖꯥꯟꯅ ꯀꯔꯤꯅꯣ, ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯅꯕ ꯑꯩꯅ ꯇꯧꯈ꯭ꯔꯕ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯥꯗꯤ ꯍꯧꯒꯠꯂꯤꯕ ꯖꯥꯠꯅꯣ? ꯃꯁꯤꯕꯨ ꯄꯤꯕꯥꯔꯦꯜ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯌꯦꯡꯉꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯈꯨꯖꯥꯟ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯕꯗꯣ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯤ꯫ ꯁꯣꯝꯗ ꯄꯤꯕꯥꯔꯦꯜ ꯄꯔꯞ ꯂꯥꯛꯄꯅ ꯅꯨꯡꯁꯤꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯅ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ, ꯀꯔꯤ ꯇꯧꯍꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯍꯌꯦꯡꯁꯤ ꯃꯥꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯍꯟꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯌꯦꯡꯁꯤ, ꯑꯩꯅ ꯃꯉꯣꯟꯗ ꯂꯣꯟꯅ ꯂꯨꯝꯃꯒ ꯌꯦꯡꯕꯁꯤ ꯃꯥ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ, ꯑꯄꯪꯕ ꯃꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯅꯨꯡꯁꯤꯁꯅꯥ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯈꯨꯖꯥꯟꯁꯨ ꯆꯤꯡꯅꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯇꯨꯝꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯃꯈꯩꯗꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯃꯁꯥ ꯁꯥꯒꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯖꯔ ꯅꯥꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯄꯨꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯅ ꯋꯥ ꯇꯥꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯔꯤꯕ ꯑꯁꯤꯕꯨ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯂꯩꯈꯨꯖꯥꯟꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯌꯦꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯆꯤꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯅꯥꯕ ꯌꯦꯛꯄ ꯇꯧꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯦ ꯍꯥꯏꯕꯗꯨ ꯎꯠꯊꯣꯔꯛꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯤ ꯀꯔꯤ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯨꯖꯥꯟꯅ ꯇꯥꯡꯂꯕ ꯄꯣꯠꯁꯛ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯌꯥꯎꯍꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯐꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯠꯁꯛ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯂꯩꯈꯨꯖꯥꯟꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯇꯨꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯃꯇꯨꯝ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯄꯤꯖꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯒꯤ ꯑꯅꯥꯕ ꯇꯧꯔꯤꯕ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯃꯗꯨꯕꯨ ꯂꯨꯄꯥ 500 ꯌꯣꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯈꯨꯖꯥꯟ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯤ ꯑꯉꯥꯡ ꯃꯇꯨꯝꯁꯤꯡ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯌꯦꯟꯊꯣꯛꯂꯤ ꯑꯗꯨꯒ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯌꯣꯜꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯉꯥꯡ ꯃꯇꯨꯝ ꯑꯗꯣ ꯆꯥꯔꯨꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯅꯥꯕ ꯂꯥꯏꯍꯧ ꯍꯧꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯔꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯂꯩꯈꯨꯖꯥꯟꯁꯦ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯈꯔꯅ ꯂꯩꯈꯨꯖꯥꯟꯗ ꯏꯕꯨꯡꯉꯣ ꯂꯩꯈꯨꯖꯥꯟ ꯉꯔꯥꯡꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯇꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯥ ꯁꯟ ꯄꯨꯝꯅꯃꯛ ꯍꯥꯠꯂꯦ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛ ꯇꯧꯍꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯑꯃꯥꯏꯕꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯃꯥꯃ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯑꯩꯅ ꯃꯥꯃ ꯍꯣꯏꯗ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯃꯥꯏꯕꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯈꯨꯠ ꯍꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯑꯗꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯑꯩꯒ ꯀꯥꯞꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯟ ꯌꯥꯝꯅ ꯆꯪꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯗꯨꯗ ꯀꯠꯀꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯊꯧ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯑꯁꯣꯝꯗꯒꯤ ꯁꯟ ꯂꯥꯕ ꯑꯃ ꯕꯥꯂꯤ ꯀꯠꯇꯨꯅ ꯑꯩꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯖꯤꯟꯗꯨꯅ ꯑꯔꯨꯕ ꯂꯥꯏ ꯇꯥꯏꯅꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯞꯂꯛꯂꯕꯗꯤ ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯍꯩꯕ ꯃꯥꯏꯕ ꯃꯁꯦꯟ ꯀꯥꯞꯅꯕ ꯍꯥꯏꯕꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜꯁꯤꯡ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯏꯕꯗꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯊꯤꯛ ꯊꯣꯛꯄ ꯂꯛꯅꯔꯨꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯈꯨꯖꯥꯟꯅ ꯉꯥꯏꯈꯣ ꯑꯃꯥꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯅꯥꯀꯟꯗꯒꯤꯅꯤ ꯄꯤꯕꯥꯔꯦꯜꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥꯁꯨ ꯈꯪꯕꯖꯥꯠ ꯅꯠꯇ꯭ꯔꯦꯗ ꯃꯥꯁꯨ ꯕꯨꯠ ꯁꯥꯟꯅꯕꯗꯒꯤ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯆꯨꯝꯃꯤꯅꯦ ꯄꯤꯕꯥꯔꯦꯜꯅ ꯁꯣꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯍꯩꯁꯨ ꯍꯩꯇꯅ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯊꯤ ꯐꯣꯡꯂꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯍꯧꯔꯛꯂꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯀꯠꯂꯨꯁꯤ ꯂꯥꯛꯎ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯍꯧꯔꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ